Khunba Ngakpa singsi mainstream the lau. Sida Haribo wahi is the mainstream of screen. I put you auto organization la. Natraga Khunba Ngakpa si I na yadrava. Bharat Sarkar ki mathakta lal hobra. Natraga makosi mihat mipun taudana. Laveki security manghan bakangura. Hozik Tommy Bamaru informasi sin protest si Karigi Karamna Thokhan-lakkhibano Haibase. His Excellency Governor of Manipur notification number 10/20 February 2025 the Thokiba notification the illegal arms sing adu 7 days probably manunda surrender to haiba dugi matanda security force singjena 7 days time bound time limit pibe matung madu thugairaga Khunba Ngakpa singje phaba punba tawgi including hoyi 80 lipun atai mayam ama village volunteer force ase holi basi akhoi gi damata tholokbani hasi mayam na Leiriba Sarkar nataga haji PR Leiriba sina Kaobagum Toure Karigi Damakta Khunba Thoklakkhibano Karamna Thokhan-lakkhibano Kari circumstances sa makosi Thoklakkhibano Thoklakhiba Khunba Ngakpa si aina aigi lam yum involve mai chak laba matamduda Sarkar na matik chaba akhoi protection pidra bakanda aigi lam thumse ngakpa ngamdre makhoi Sarkar sina natraga state sina aibu protection piba ngamdagi madu ngaksena bagni rai amadu akoina Khunba Ngakpa sina Thoklakkhibane masi Khunba Ngakpa singsi illegal na moina haji Hariba state natraga Sarkar sina leisi Khunba Ngakpa singsi mainstream the lau sida Haribo wahi is the mainstream of screen I put you auto organization la natraga Khunba Ngakpa si I na yadrava Bharat Sarkar ki mathakta lal hobra natraga makosi mihat mipun taudana laveki security manghan bakangura akhoi da lirakliba se kingsi akhoi even thunga tana la nga bigan maramdi total failure of the machineries of the government is there leire si mayala hai asu phangabani paliba lenga union government amasung state government na Manipur da divisive policy masigi policy si leiriba makhaidi masigi Manipur da tangdu leitaba hailo lakani haibai thazadi maramdi hoji Imphal Manipur da leiriba si major community aina panida ahom ta khaitake mari hairasi Kuki leire Metis leire Nagas leire Muslim leire hoji divisive policy da kamai torageda aiga Meiti ga Kuki ga tin hanba yadre Meiti ga Naga ga tin hanba yadre khara leiraga mu Meiti ga Muslim sing ga tin hanba yadre masi tokpiro with divisive policy tokpiro aduga Manipur se mini India ne lobi obo Karigi Damakta Khunba 21 months suraba asukumba amukta tahi India ki kenota history da communal riots haigera communal conflict haigera tha ani de hen sang chapa tha amlen san dakiba leitiero hazisi Mumbai ki communal riots natra Uttar Pradesh pe ying biwa Prime Minister chaloraga nangi internally displaced people ogera 60,000 and like kasi rokta Prime Minister of India na kari haibi rogeba mako sinjil la aga sinjil Khunba Ngakpa de nang masidi lo loin he tha months 21 months lo kai chakeba ai noi pai lu khulai mem do thingalo 21 months de hau ne noi ma de pha ne di lan do policy kai kino policy ma oina soi be ni na to ma ko administrative section constitution of India lai na madugi constitution ni provision do ngak ta bi tholo ko ne ba aina yamna haijadraga su masidi mayamna hena khangraba wafamni maramdi Khunba Ngakpa singse wafagi provision of period of protection si athawa matamda sema ga mokosi protect tawun maramni mokoi bu nungsina loina biraga mokoi si normal si da porokna ba mokoi bo our organization ni nadraga mainstream da law ka ina haibadi hayan ningde aduga
Hazik aina buyare aina buyade pai ba khulai si kamai tong na lokhat ki ai moina policy ma sing do ne ba 7 days manung pikal on ta hairaga madu 7 days ta pidraga di andaki nga kana chief secretary na mo hairaga na pidraga khoi thok torani sidi no this is not democracy na ti akhoi da dictator ki style da adagi masi tawdaw yaro ai kaina injin ba enforce tawba bi ga nomran di masi tha kun ma thoi si tangdu lai ta dan le ga numitari ni do sin ngamba ga no ra solution la si makhoi da peace kamai por ka de mayam se kamai na kuki boy rom naga boy rom miti sing boy ro beri de leba pills de leba sing si moi ki normal si da kamai la ka de ke ha si sin bi ga do ne ba masi ngarang na da national highway protection bi ra ga kano to force bi ra ga kano to military force sin ra ga chalan ni India is the largest military kano ne ba world ki military da fourth largest military force ne ba adugu mo India ki fourth military largest oiba India na se tha ko ma to ke yeng le ge ba highway chalan ngam de se ngasi khatang chalan ngam de ra ba aduna makoi ji asu part me and notion de thamaga ai khoi si ai khoi gi life and property set to ngaba thoi ba ko si bu victimize to bi gena ba natraga criminalization to bi gena ba maduna anama sinbagi mohta akhoi we welcome the initiation of the governor of Manipur but madu afhaba romda goodwill da makoi bu nitijena guide to biraga hena tangdu leita ba yamna peaceful oiba solution namda lahaningi